Imphal Ukrul Lambida Tha Sigi Koukhiba Tang Taraga Nipanda Kukim Militant Singna Chingna Kukim Militant Singni Chingnaba Singna Ambush Taurakpada Tangkul Gimioi Ani Laikidabuki Togduk Adubu Yaning Daba Fongdoktuna United Naga Council UNC na Koukhiba Numit Humnigi Shutdown Ngasinini Chenba Numitasu Chathari State Asigi Tongan ba District Singda Naga Singna Kundaba Mafam Singda Chathariba Shutdown na Sinamarum Uiduna Lalon Itiki Mafam Sing School College Thonglonaki Lambida Passenger Gari Sing Chatnakide Adumoinamak Analayeng May Ising Yauna Essential Service Singdi Aduma Komthoki Miam na lambi tingbagi Khongjang Singsu Chathaki Ngasigi Oina Haujik Faubada Mafam Kayada Ka Hena Pamdaba Thogdok Sing Thokpagi Paudi Laite Panbay Abadi April Taraga Nipanda Imphal Dagi Ukrul Tamna Chatpagi Lambida Ukrul District Ki Manung Chanba National Highway 202 Paringda TM Kasom Khul Manakta Kukim Militant Singni Chingnaba Singna Chatharakiba Ambusta SW Chingnausang Amasung Yaringam Bhasum Haidibamioi Ani Asi Laikidabani